Hello guys, marupsing bumangantik may kali tarang uksari mangantik nang sisu mobile phone da F ma hapla F asigi mating digi bisa tan ba yaba F ma pudun laksiri F asi game thanaraga bisa tan mani yam nungai ba F makhala mani F asigi matang nang asi hajirarage video asi lodi fawo skip tawduna munna yengbiyo skip tawbadi magun tan khangdabusu ya adu hiji skin laiba application asigi maming di dream cricket habjini sida leira dream cricket haise dream cricket si yam nungai ba F makhala mani masi cricket sanaraga adu bisa tan ba yaba application makhala mani do sanga yengminasi kari kari nung yawge do yengminasi yes amla ay katha sake silere masida aina friend da invite tawraga friend amadi invite tawraga adu refer tawraga mon mu install tawraga application hapa matamda aingonda 20 rupees phangni aduga live line haidi cricket sanabagi live line ani yam phangni aduga mogi install tawbagi mokoina mo install tawba matamdana lupa tara phangni sida p na tharise masi paisa ni paisa si moi sida 10 iris p10 p10 irise patara ni adum moi 1 moigi sida ibo 1 jiga dum pango dum manai adu paisa luthokpagidi sidi khudak dum paisa thokpu ya aduga sigi line dot ahum changi sida changa kai legi minasi line ahum changi ja mu changasi sida leira profile profile leira invite and tawge haragana sima khagi da leiba sidigi invite and sida changbiraga friends sing da refer tawraga invite tawraga moina mu sijinara kan da aingonda 20 rupees phangni invite and sida changaga invite tawgodabani aduduga makhada account summary hana leisina aina refer tawkiba mi singdo yam yame adu kamai tawbona mogi details yengnabani makhada no redeem hajina pesa lauthoknabani aduga sida koi last leba earn free link earn free live hajina phone number ama register to somada haji moi haji share on Facebook and one live adu friend Facebook ta share tawba matamda aingonda live line ama hingakani du si matam ge ahong mulakoni adu masi amuk thosi adu ai masi sanabi mong mo hajarage masi sanabi mong sina sida play na dai sida dum changaga sanabi ai kamai sanaga dagi du yengminasi ai sanajage sinta target hane leise ai 50 score 50 run ko adu get entry do lucky win je ai changnaba 50 run lawgadabani adu lawangam yade changma adu sanari yengsi 6 run lawra one lawre mathakta dum ai run thokoni run 2 lawra amuksu 4 musu lawra sumna changaga cricket sanaraga pesa tamani masigi kano application makhalasi ado masidagi mu sigi 10 yekpaju changmina si mu masida changama tongda pesa thokpa niyomsi sida pesa masing ibirani adigi agi ATM number Paytm number do anirak ibiraga redeem tawbigadabani redeem tawbudi yam thuna dum pesa phangmani masigidi aduga sida mu supersonic ana leje masina hena mu pesa nungai adu 1 credit is equal to 1 pn thaje credit ama tawbu madamda lupa ma dum phangni do changaga yingmesi kamai tawge do ado sida mayam thole asida sigi load mobile se ina install tawba matamda credit 4 phangni adu lupa mari ni adigi load mobile muksu ngasigi oina benefit mayam pange load mobile se download tawba matamda 192 credit phangni masi chamaga sumnaga chamaga mongda inthoi pesa dum phangdoini
ꯑꯗꯣ ꯆꯪꯉꯒ ꯂꯣꯗ ꯃꯣꯕꯥꯏꯜ ꯑꯃꯨꯛ ꯕꯦꯇꯜ ꯁꯤꯁꯤ ꯑꯃꯨꯛ ꯇꯧꯕ ꯀꯥꯟꯗ ꯂꯨꯄꯥ 300 ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯁꯤꯗ ꯌꯥꯎꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯤꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀ꯭ꯔꯦꯗꯤꯠ ꯃꯌꯥꯝ ꯐꯪꯅꯤ ꯀ꯭ꯔꯦꯗꯤꯠꯁꯤꯡ ꯑꯁꯦ ꯀ꯭ꯔꯦꯗꯤꯠ ꯑꯃꯒ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯑꯃꯒ ꯃꯥꯟꯅꯕꯅꯤꯅ ꯁꯤꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯟꯕ ꯌꯥꯏ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯦꯞ ꯃꯈꯜ ꯑꯃ ꯑꯣꯏ ꯑꯗꯒꯤ ꯌꯥꯝ sida kay kay moy gi sida moy na haibje kamai to ge na happy yiminasi sigi load mobile 141 hana thai credit and thai je mu chang yiminasi si thare moy si kay to godaba ni option sida thare 1 bili du si man pa biro sida moy gi to godaba ni option masi to matung da angonda sigi sigi paisa se fangadaba ne ado maina tawraga pesa tamba yam nungai ba app khala mani ngasi dream cricket haiba application asi mayam sijina biyo makha gi description da ai masigi link hapcharakke mayam su thanaraga amtung hapaga yengbiyo ahang matamda dum pesa lailana tamba yaba app khala mani channel asina sandoksari ba video asida adumna kana ba pir kan phang ta ga di channel sibu subscribe to biyo muso like to biyo mo mo pa share to biyo asi haraga ngasi gi dream cricket haiba application asigi matang asi lusinjaraga matungi tharakpa video se soidina yengbiyo marupsingbu muka hanna kurumjai